International drug trafficking ki asoba network ama thukai India amadi Myanmar gi ngamkai lanthok lansin tawduna drug ki karbar sathrakhiba drug trafficking ki network ama Myanmar based of drug trafficker ama phabadi gi thukai ngamkhri ngamkai lanthok lansin tawbada nataba Myanmar digi Mizoram na pushlaglaba matungda Delhi phabu product na drug ki karbar sauna tawba kangbu amagi matangda Narcotics Control Bureau NCB na kupni yingsinduna lakpaga loinana hauki bathangza numita lalming sana kauba Myanmar based over miwema phabadi asoba network adu thugai ngamkibani International Narcotics Network yamna maru eba miyoi ni haiba miyoi du haukiba thangzu numita aizol leiba NCB field office na fagat ngamkibani amasum lab palaitana yengsinbagi thabak sing chathaba amadi tuan intelligence input sing yumpham oiraga miyoi du fagat ngamkibani NCB Guwahati ki sirol amana hai thagalaba miyoi du Mizoram ga tainaba Myanmar gi saruki khawama wi kauba amadagini Myanmar ki pusilaki drugs in fakat pagi manung kwai digi hena sauna hoki sahi English ngani kungamanga gi March tarukta crystal methamphetamine kilogram nifugu nifan fakat kiba du thangzun mita fagalaba miyoishina supply torak pani haina thazaba lairi haina NCB na phongdorakli NCB na satakhiba thizun humjin bigi thabak singda drug network ki yamna maru eba miyoi ni hariba Myanmar masasina network asigi atai members singa paksana sen thadok thajin tawba loinana drug puthok pusin tawba sijinaba gari sing leiba yauna atai logistic ki thabak sing tawge haba khamamkri yamlaba drug sing fogat paga mari lainana lakhot kiba case asida Myanmar digi lakpa miyoe du nauna fogat kiba tharaga fogat kiba mi taruk sukri NCB na hai hanana miyoe manga tuan mafam singdagi fogat ki makhoi gi manungda yamlaba drug sing fogat kiba adu ikan kanadana Joseph Lanmang Gaizola amasung Zathin Loy kauba miyoe yakhi Drug cartel asi international network ni Myanmar digi horaga Mizoram yoroklaba matungda Delhi tana drug sing adu puraga supply tawi haina palladuna NCB na hai Refugee Card pairaga Delhi da leiba Singmunlia pu kauba ma hokiba sa English ngani kungamanga gi March taret Delhi dagi fotki atopa yamna maru aiba laleng zuwa kauba miwe man hokiba sa English ngani kungamanga gi August nipana fagat pangam kibani Myanmar dagi pusilakpa drug sing adu mahakna Delhi da oklaga Laukshili amadi Delhi dagi atai mafamna thadokpagi thabak sing mahakna coordinate tawi haina su NCB na phongdorakli NCB na sathaba thizun humjin bagi thabada yamna ningthina thabak toraba syndicate asin narcotic drugs international border lanchin pusilaklaga chakthopagi thabak tawi amadi leiba asige national security da masum public health da akaiba uhelle ba wafam su NCB na thamlakli drug na thomlambadagi manga siri amasokli Madhya Pradesh ki Dindori district truck amana thomlambadagi miyoi manga sikhibaga loinan atopa amana sokle haina police na phongdokri Dindori gi superintendent of police Bani Singana PTI da phongdokpagi matung ina thawdo du nahan amasum ngarangi lonaba ihing nongyai matung pung amarom tabada Gatsari police station gi manungsana leiba Kritalap kun manakta Jabalpur national highway da thokyoni mangnai ki victim sing adu pickup gari amada mayum dhalakpani adobu makhoi gi gari adugi tire ama pokhairakpadigi driver na makhoi kum thalaga tire silingai da kana thoduna lakpa truck amana thamlam khibani haina mangna phongdokhi laikhidraba miyoi manga adugi manungda pickup gari adugi driver si yauri hena phongdokladuna SP naiki asopadu hospital amada pokhatkri Tronglaobi ki thagdokpo United Kingdom ki Meetei-kuki na condemn tarakli thasigi taruk amasum tariat ki lona ba hingda Tronglaobi de sahi manga khakta ngai nupa masa ama amasum tha manga khakta ngai ri ma ki masan nupi bubong kapsindno heart ki baduga angang anigi mama buna phibam luna sohan ki ba thagdokpo United Kingdom UK da leiba Meetei-kuki London gi maikai digi awang ba thakta yaning da ba phongdorakli thawdo si thokraba matungda CRPF na nomai kappa digi Meetei misam ahung gi punsi mang ki ba duga yamdraba da miyoi kunga mangaram suwan ki ba thawdo pusu akan mamong na yaning da ba phongdorakli sirol asina hai November kunga ni tho English ngani ga kunga mari phaw da phangba official figure gi matung ina Manipur sa tharakli blana sida miyoi sani ga yangkai ga nipan gi punsi mangan khri amasum miyoi lising khumfu hena mayu maikai lehendri masigi matakta miyoi lising ama hena soon baga loinana miyoi kuntraga ni thoire mapom khangkidrabani hari laikidraba miyoi singi imong manungi awaba da lup asina thamoi sokna awaba phongtokli iramda Manipur dagi lapna lairaba Meetei
diaspora ama oina Meetei Yeifuluk ki maikei ki lengana Manipur gi miyam amasung makhoi gi maral matum ngak senabagi damak mathau taba thabak sing lokhat piu hairakpaga loinana state asigi miyam na thowaning da thaudok sing thowan dabaga loinana justice phanganbana state asigi khwaidi gi mangjil thana pekhekadaba thabak ni haina su phungdorakli ceasefire tawbana awang nung pokta extortion ki thabak te hena maning tamhali awang nungpok ki state sing da leiriba lalholup sing India government ka ceasefire tawba sina maru oina Dimapur ki Imphal phawba ki highway sida extortion ki thabak te hena maning tamhali haina sei sigi March ta da Salala Thakur na phongkiba development and science na phongdorakli Copenhagen da leiba Danish Institute for International Studies na pangthok study edu ki matung ina Dimapur gi Imphal phawba gi lambi asi extortion gi thong oirakpaga loinana lambi asi ta satliba truck singdagi lalholup mari tara phawna leptana torakpa demand gi mathakta extortion gi thabak leptana sathari lambi asi ta satliba driver sing kidnap fine thiba violence ki thawdo amasuma khoina purakpa polam sing phajinbana sing Khudong sadaba kaya mayukna duna lakli Koki Khulai Paiba Group, Koki National Front, Koki Revolutionary Front, Koki Liberation Army na singmana lambi asida receipt ga tax lauduna gari sing sadok sin tawali karigumba gari sing na receipt manglabadi fine thian ba phubi ba amadi pot munbi gi thaudok sing leptana sathari heri Geneva da leiba Center on Armed Group ki research associate oina su leidiba Thakur na piba report ki matung ina sathariba thawang asi profitable piece ni thawong asina ungkhanaba asigi khudong saba lawraga systematic amadi institutional extortion sathari asiguma thawong sathari basing asigi manungda kokila lawba sing afaba makal ki khulai sing paiduna checkpoint hanglaga tax lob gi thabak sathari Koki National Front na sahi amada tax oina lalon itik tawba amadagi lupali sing nifudagi yangkai phawbu lawri masigi mathakta KRA na go down tax oina sahi da lupali sing khumfu lawri KLA na go down amadi atai tax oina lupa lising kunthra lawri masiga loinana KRA na sahi amada lupa lising nifudagi humdra phawbu lawri panama asigi mathakta gari amadagi pot pubagi damak lupa lising manga lawri gari guma pidrabadi phubiba amadi pot manghan takhan bagi thabak tawri hairiba thabak sing asigi mathakta NSNIM su tattana truck singdagi tax lawbagi thabak sathari gari guma pidrabadi khudong thiba mayuknari hairiba punama asida Koki group sing sathaba thabak sing hena khudong thiningai oiba masum mangamdaba moiri awang nupok ki highway sing da pot puthok pusin tawriba sida satliba senpham asi apunba senpham gi sada kundi extortion dani lambi asita lalon itik tawriba mi sing na sahida sading tawriba lupa lakh khar gi senpham di loni yada bamong da khulai paiba sing da piri masina state sida pot ki mamal wang na bigi asoba masa moiri Thakur na makha ta na thamliba wafam di sathariba thawong asi information collusion ni amasum hena phibam suksilakli ba si English ngani gi kungo humdoi di haukiba state asigi ungkhana ba asidagini ungkhana ba sina maram oiraga highway sida khulai paibe singna mapung phana tawning bada tawbi gi khudong saba phanki Thakur na pangthoki ba study duda lamdam sida sathari ba ceasefire sina sakhat pa purakpi gi muhutta khulai paibe singda tawning ba tawba ngaman ba sil hanthana bagi dama political gi waroisin atupa matamna purakna ba hotna bagi tangai fadaba lai hari Tronglaobi Mihat ka mari lainana khoisaunaraba miyamna ngasi Moirang Bazar lambi thingduna khongjang changsingkhre